2022 North Korea ki chaurba stadium amada 17 year ki pakhang macha bu wheelchair da illaga army sing puthoraki hai aduga pavilion da miam ni mithit ni pakhang macha sigi mama se popu mama si su stadium asida lai aduga kapli masigi matung da pakhang macha sibu machine gun na fire tauki stadium gi missing clap torami aduga pakhang asigi mama su clap tawi kapna well angang gi maral karino masti K-pop isai tabagini hairi K-pop isai simukaya tabyam kantingi so North Korea is 2.6 crore mukni lairi bise aduga Malayam the one of the most isolated country ni aduga sibuki cherak yamna pigalli mukhoi country sida North Korea ki border di Russia China South Korea sine chingbani aduga North Korea ki mi kaya border la laga chen nabusu hot na yaukre 2017 da nupi amana masaga chen thoraki China border da lansi laki uchin nachin but Chinese authority namuk nupi ase phar ga North Korea da sinnaki maudaki kubi ki nupi ase amna awa khang mamdana arob di siki aduga North Korea se prithibida isolated country ama oibana masidi daily news to thorakpa ngamde adubu marakta thorakpa pausing sathi ba yamna yawi hairi khudamoina recently North Korea da mi channi bu execution tawgi pau leak oirakhi masida teenager ka yawki makhoi gi maral K-pop music amadi foreign movie yengba English movie yengba khoi gi America gumba masiyam jaw crime ni mafam sigining thau Kim Jong Un gi thajabani marudi foreign gi music amadi movie sing yengba haibse North Korea da virus kumna sandokpani siri maramdi masina North Korea gi civilization bu destroy te ubai haina magna thaje North Korea dagi chenthorapda mai pakiba dictator o Sen Hayek na media da asumna liki wari madudi North Korea gi rule thugaiba mi adubu hat laga mia mangdi yandura thamsu yawi mi singna kinaba madu uraga masigi mathakta makhoi gi radio the TV channel singta supreme leader gi program ne hena yenghalle aduga message pi miam da we are the best haiduna North Korea da makhoi gi supreme leader asibu murti lat pagumna rathalli god kumna even magi photo phow the honor to mathau tai for example 2020 da Ong Song Tao ko mafam da nupi amagi yum da mai jakhi mauda nupi aduna masaka machaga kanjahore mai du daki but magi yum da thet supreme leader gi photo aduti mahakna kalamde mai chakhre amani aduna magi matang da yamna phajadaba news sandoki aduga thangnaba nupa haibadi yum thang kairoi gi nupa amana supreme leader gi photo ama mai digi kanduna puthoraki haiba tawdok asida maudagi nupa asibu yamna thagat ki amusung honor tawkhisini asumna hai North Korea the literary rate ase 100% UNESCO ki mot matungina aduga makhoi gi school sing ase government funded ngaktani aduga masida tambiri bise angang gi brain wash tawba mong gi ni khudamoina North Korea gi supreme leader ase god ki representative kumbani ngam thangdani haina makhoi karamna North Korea sibu Japan gumba phatraba South Korea gumba amati America dagi kanduna purakhi amasung hojiksu thamli haibase masi compulsory tamhalli thagat pokhattaba yabarate makhoi supreme leader sing ase university da scientific study toba students sing na makhoi gi research paper da asum court ama tawraga idabi yade sini madudi makhoi gi ahen beneta Kim Jong Il Song na mangonda masi tambi bani takpi bani haibo phomse wa ma da hairaga any pot to wai so no makhoi gi supreme leader gi maramna oihan bani haibo phomse ningsing ba pan ba mathau tai 70 years fawba angang sing ase prajalo brain wash tor batung da students punamak military da join to batangai fate nupi su same ni nupi gi age 23 years fawbani nupi singdagi special squad amaga khalli masang to khajaba sing to madugi ming makhoi londa kipumjo aduga english ta haraga pleasure squad kawi pleasure squad haibadi masigi thabakti seba what types of seba god knows seba toba loop amani makhoi gi Kim Jong Un gi leadership amadi char ba military officer ama singi genius students natna army oiroi haiba ki yati hairi yes special family gi leader gi macha masui oiragati army oitaba yai makhoi sin exception
North Korea ki angak poa mana makoi ki nupi sing he na sen tali hairi nupi sing tabak am da sui makal matel ki loi na suple makoi tan basida North Korea da khwaidagi afaba job military oi kiba permanent job atra government ki job macha ama phangba sini hairi but salary am na lik pana ningba tungbagi wa haite aduga labor singi wadi amuk hen why factory the super me sing 12 hours job to tai aduga job to from the piri bacha hinjang ju am high fi oi this sini job holder amana retire oiraga pension as the last salary ki 30% to pi aduga makoi the lai ba mi gi masing yam na lai gi wani aduga makoi se liquor amadi tobacco yam use to wi hairi makoi the Chinese cigarette only lupa taruk taret ki manungda packet ama phangbaki wa high aduga local yu illegally alu amadi chujak na sabse yamna popular drink amoidi aduga Chinese liquor kwaliyang hairiba se makoya ta yamna yoli phangisini alcohol 18 years ki mathak thakpa yai masigi is makhata mina thakpa athingbulai but you thakpadagi hena BTS songs America movie yengba masi strict ni yamna kanba mongda thingi aduga crime tawbadagi phaba mi sing rule thugai mi sing isolated camp sing thami mining construction thabak su halli modagi makhoi gi life ase phajana amaka luri hairiba camp sing asida nupi nupa maga magi partner leibi yai North Korea dagi chen khraga America yokiba sindong yuk na liki mahak hairiba detention camp asida pokpani chawbani amasung masida leiriba mi singi life narakumbani haidra